Angang Pokpagi Chang ka Henna Nemkhibana Manipur da Meitei minority Tarakpagi Fibam da Leire. Theng na yum panrakpa angang masing yam na poktabana Meitei gi masing hanthana bagi machak ohelle. Sabok hantharakpagi maram thang tharaga angang Pokpagi Chang hengalakpa. Leire tangani haiduna angang masing yam na pokna daba. Senthok lambi leitri haiduna luhong bagi matam thengtharakpa. Sel thokpa thabak phangde haiduna yum panraktaba. Wakal sarang na ba hengalakpa na maram oiraga nupa singda masa mau phaba spam puthokpa ngamlaktabadagi angang oiba ngamdabagi chang wangkhalakpa. Hidak managi polam sing nupi sing na kahena sizinabagi chang wangkhalakpa na angang oiba ngamlaktabagi chang wangkhalakpa. Aron ba yumban bagi mari thamnabada angang oidana ba hidak langthak kahena sizinakibadagi angang oiba ngamdaba. Angang Pokpagi Chang kahena Nemkhibana maram oiraga chahi kharagi tungda majority oi haina launariba Meitei sing Manipur da minority Tarakpagi Fibam da Leire. Kumza 2019 dagi 2021 phauba chathagiba National Family Health Survey 5K lining da yumpham oiba report amagi matungin na state asida Hindu lining chatpasingi angang oibagi chang fertility rate 1.77 khaktamak oire aduga Christian lining chatpasingna 2.94 amasung Muslim lining chatpasingna 2.34 da Leire. Loina na atay lining chatpasingi na 1.79 oire. Report asigi matungin na schedule kasingge total fertility rate 1.97 oidi aduga schedule tribe singge TFR na 2.96 oidi loina na OBC gi na 1.66 loina na atay na 2.01 ge chang da Leire. Total fertility rate asi kumza 2005-6 da sathagiba National Family Health Survey 3 da ge kumza 2019-21 phauba chathagiba National Family Health Survey 5 phauba da Phangkiba report ki matungina Manipur da purup khudungmak ke total fertility rate ase tapna nemtharakle adum oina maghairiba survey sing asida mapungoina Meitei singna masing yamba Hindu singge angang Pokpagi Chang ase atay lining chatpa purup singdagi hanthare kumza 2005-6 da sathagiba National Family Health Survey 3 ge report matungina Manipur ge TFR rate ase 2.83 oiramke masigi manungda Meitei singna masing yamba Hindu singge TFR ase 2.35 Christian singge TFR na 3.71 amasung atay lining chatpa purup singgi na 2.66 oiramke report asida Muslim singge TFR ase phangbangam khidai kumza 2015-16 da sathagiba National Family Health Survey 4 gi matungina Manipur ge total fertility rate ase 2.61 da hantharake loina na Meitei singna masing yamba Hindu singge angang Pokpagi Chang su 2.24 da hantharake Muslim singgi TFR na 2.60 Christian singgi TFR na 3.18 loina na atay gi na 2.59 oike kumza 2019 dagi 2021 phauba chathagiba National Family Health Survey 5 ki report ta Manipur gi apunba TFR ase 2.2 oire masigi manungda Meitei singna masing yamba Hindu singgi TFR ase 1.77 da khangai haitharake loina na Muslim singgi na 2.34 amasung Christian singgi su 2.94 da haitharake atay purup singgi oina su 1.79 da haitharake total fertility rate ase India gi oina national average da 2.0 oiribane Manipur gi Meitei singna masing yamba Hindu singgi TFR ase national average da gi hanthana leire atopa pawgi likhun amagi matungin na Manipur gi hogsik leiriba total fertility rate 2.2 oiriba sige manungda district ki oina yengba matamda Ukhrul na TFR ase 3.3 oiduna khwaidagi chang wangli aduga Imphal West district na 1.7 khaktamak oiduna khwaidagi TFR nemba district oire atay district singge TFR singde Imphal East Thoubal amasung Bisnupur na 2.0 Chandel district na 2.5 Tamenglong district na 2.9 Churachandpur district na 3.0 amasung Senapati district na TFR 3.1 oire total fertility rate hantharakpa sigi matangda Population Reference Bureau gi report na high masing hengatpada yamna maruoiba machak ama oiriba se total fertility rate asine purup amagi total fertility rate hantharakpa haibasi purup adugi missing handarakadawriba ne masina leptana hantharakpa tarabade purup adugi asengba saktam phauba mangkhiba yabagi oithokpa leiriba ne lamdam amagi demography da akaiba thohandana bagi damag total fertility rate hantharakpa se thingbagi tangai phade total fertility rate asi leptana asum hanthakrabade
furup adu amuk hangat pawaba mawongda masing hanthagiduna furup adu phawba mutkiba yabagi akiba lei haina palle furup amage total fertility rate ki replacement rate asi 2.1 ne karigumba masidagi TFR aduna 2.1 dagi helabade mafam adugi missing ase tapna tapna hengalakane karigumba 2.1 dagi hanthagrabade mafam adugi missing adu tapna tapna adumak tathakiduna hangat pawaba phibam amada lakpa yai karigumba furup amagi TFR ase 1.8 dagi haithagiba tarabade maduna furup adugi culture kaya yamna kuina chathigada haibadu nainaba yare hairibani haike amaromda pausi asida rims ki masak naiba gynecologist Dr. L Trinity ga wari sanabada hai Manipur da mapungwaina Meitei sing na masing yamba Hindu singgi marakta angang pokpagi sang hantharaklibage maram singgi manungda angang unaba matamda nupi oibi singna anaba phawdana ba thang tharaga angang unabagi phirep lawbagi chang hengalakpa sisu amane masiga loinana angang masing yamlabade laida tangani haibagi wakhalda yum palaba nupa nupi singna angang masing yamhandana ba hotnabagi chanabi ama leire senthok lambi leitri haiduna yum thengna panbana maram oiraga nupa nupi singgi marakta angang pokpa yabagi chahi matang hendokhiduna angang oiba ngamdabagi chang wangkhalakpa loinana sel thokpa thabak phangdi haiduna yum panaraktaba kaya asi su oiba yai khunai asida thokliba thokdok wathok kaya asina maram oiraga wakhalgi charangnaba hengalakpana nupa singda masa mau phaba phambi puthokpa ngamlaktabadagi angang oiba ngamdabagi chang hengalakpa sisu maram ama oiba yai nupi oibi singna hidak managi polam kaya paksana sizinnarakpagi chang wangkhalakpa sina maram oiraga angang oiba ngamdabagi problem sing mayokna halle yum pandringaida nupa nupi singna aronba yumbal mari thamnabada angang oidana ba hidak langthak ka hena sizinnakiba amasung angang poklaba matungda nauron chahonana bani haiduna tongan ba contraceptive pill sing sizinabana angang pokpagi chang asi hantharakpagi maram oiba yai haina phongdokhe phibam asida angang pokpagi chang hengadhangi haidabade nupa nupi singna angang oidabagi maramda hena kupna nainaba change nupi oibi singgi thagi khongka lakpa matamdu yenglaga karamba matamda angang oibagi chang wangbagi haibasi khangdokpa mathau tai luhonglaba matungda matam sangna angang oiba ngamlaktrabade doctor singa tanaduna soiba sing semdokna ba hotnahugudabani haike international border pillar number 2 mangkhigadaure committee India amadi Myanmar gi ngangkhai khangnaba kumza lising amaga chamapan humpuga mapan amadi lising amaga chamapan humbudrada Churasanpur district ki Tongjang village manake tuibai turel amade sumtai turel gi mapalda yunglaba international border pillar number 2 ase turel khongnungda tasinduna mangkhigadaure maramaduna Manipur gi chief minister na mijang changbi yu haina peace committee torbungi president khumuksam Rajesh na phongdorokle wafam asi committee asina senduna miyoi kun mathoina sabat tim mamana Tongjang village ke Chibuda leiba Maharaj Sandrakriti Memorial Park ta hauji semgat sagali basing yangsinba made ining thogi khongul leiramba mafamda haikat laikat tambaga loinana border pillar yangsinbagi khongchatta phongdokhibane paumi singda wangangladuna TH Rajesh na makata na hai international border pillar number 2 ge haujik oiriba phibam asi yamna mawong tadre border pillar number 2 ase tuibai turel amade sumtai turel ge itin phamda leibane pillar ase Assam rifle amadi Manipur police na turel da takhidana bahaiduna UB thorina pullaga fajinduna lehaure karigumba pillar asi mangkheba taraga de Manipur gi ngamkhai mangkhibasu yai loinana international border asida hauji fencing khajin basu leite maramaduna mitop changlakpada yamna laiba lambi amasu oiragane hiram asida Manipur ge chief minister na midyang changbiyo mahakna makhata na hai kumja 2017 ge December da Manipur gi chief minister N Biren na Maharaj Sandrakriti Memorial Park asige urep uyung tambiram laba matung semgat pa hawkibase haujik phawbada ayamba sarukti loisilakpa ure loinana park asigi manungchana leiriba khuman pokpa pukri asisu mapung phana semjinbiyo Manipur na India da tinkraba matungda Manipur da chief minister oikraba singna hana mamangda amukta khongul liramdraba Maharaj Sandrakriti ge Chibuda leiba mafam ase haujik Manipur ge chief minister oiriba N Biren na khongul libiduna Manipur gi manglam gadoraba mafam ama puthokpi basigi damak thagat jari haina mahangna makhata khe angang singda phunga wari liduna wakhal loksing pibagi chanabe mangsilakle wai khemchan ngalingai matamda ahalaman singna angang singda phunga wari liduna wakhal loksing pibagi chanabi lairamba du tapna mangsilakle asigumba phajakraba chanabi asi yaukhana bohonaba tangai fade haina Manipur lenga ke Rural Development and Panchayati Raj Minister Yumnam Khemchana phongdokre mahairoi ama pukri de irang aduna sire
ngarang nungthil pung 2:30 rom tarakpada thokiba laibak thiba thokdok amada singjamai PS ki manung chanba chinga makha ge chanam pukri achobada haujik class 12 tamlibani haiba mahairoi nupa macha ama mamanaba singa pukri da iru zaminabada iraknabadagi kanbang ngamdan laikhidre haire thokdok asida laikhidraba mahairoi adugi maming elangbam gulsan sahi 13 ne kaisam thong elangbam laikai leirak achobadagi e citrojit ki masanupani haire mamanaba mariga pukri asida iroi minabada iroi ba hitaba mamanaba ani lehauraga makhoi ahum iroi minabada mahak khangogduna iraknaduna ising manungda lupsin khibane manaba ni duna mahak puching khanaba honabada ngamdabadage khudak tamiyam amasung police laktuna mahak pu laukhatlaga laikanana bahonabada kanba ngamdana laikhidabani haire Indiana Sri Lanka ki haujik wediba Fibam monitor tawre haujik phawbada Sri Lanka da Indiana dollar billion 3.8 mateng pangkhre Sri Lanka ki president Rajapaksa ge yumdagi protester sing na yamlaba million kaya gi senpham phangba ngamkhre Sri Lanka ki president Rajapaksa ge yumdagi yamlaba senpham sing protest tawbagi khongjang changsiliba miyamna phangba ngamkhre haina official report amagi matungina phongdok le haujik Sri Lanka da khwaidagi sathiba oina economic crisis mayong nari ngai cheragasida ngarang protester singna president Gotabaya Rajapaksa gi yumda red sathaki haide Sri Lanka ki Daily newspaper Daily Mirror na report tawkibada President Rajapaksa ge mayumdagi phangkiba yamlaba senpham adu security unit ta khosinakhre dramatic oiba video kaya amasu social media da thadorokhe ngarang masing yamlaba protester singna capital Colombo da laiba President Rajapaksa gi official residence da attack sathakibana maram oiraga mafam khangdaba area ma da selaga lotkhravane haujik protester sing asina President Rajapaksa bu resignation tawna badabi tawre makoina president gi house ta attack tawraba matung da police ki security cordon amasu namkhaiduna lansilakhe loinana mahaki yumgi kisan da sangkhi loinana swimming pool da sukum thakhe social media gi video amada president gi official residence tagi yamlaba senpham sing puthoklaga currency adu protester singna counting tawkhi haire Sri Lankan authorities singna haikibada situation asi proof tawbaga loinana khangba ngamlaga ne madugi mari lainaba chumba wafam sing adusu puthoklagani haire Chief of Defense Staff CDS General Savendra Silbansu citizen sing pumnamakta armed force amadi police pu laibak asige Santi Raksa maintain tauna na bohonabada support tawbinaba wafam taksilagle Sri Lanka gi tourism amadi land ge minister oiriba Harin Fernandos Minister of Labor amadi Foreign Employment Manusha Nayara Karana haikibada makhoina khudaktage ministerial portfolio adu thadokna na bawarep laure Sri Lankan protester singna Prime Minister Ranil Wickremesinghe ge private residence ta changlakhibaga loinana mai thadoklamkhi haire security force na su journalist kaya amada attack tawkhe amadi protester sa kaya amana mi punbagi chang adu khangen hengalakhe police ki maikei dagi de protester sing adu bu tankhai na bagi damakta tear gas kapkhe makhoina Prime Minister ge yumda sangduna yum adu mai thaba hokhe Maragasida Colombo Municipal Council ge CMC Fire Brigade na haikibada Colombo da laiba Prime Minister ge private residence ase mai thare tim aduna location adu da sangba ngamdana laikhe President Rajapaksa su resign tawna bataksin khrabane masigi paukhum oina President Rajapaksa na haikibada mahakna yumgi atek akaida miyoi khara nansinduna lairamgadra haibagi matangda wahang kaya amasu hangki haire Sri Lanka ki president kadai da leiribagi haiba khangdre protester singna mayum da leire Sri Lanka da leiba anti-government protester singna makhata na president Rajapaksa amasung Prime Minister Wickremesinghe gi residence ta changsinduna leire Sri Lanka ki president Rajapaksa July 12 da resign tawraga ne Sri Lanka ki president Rajapaksa lakliba yumsa kaisa numita resign tawraga ni haina parliament ki speaker Mahinda Yapa Abe Wardena thangja numiki athengbada phongdokhre aroibada tabiriba pumnamakpu thagatjare